खुरमजरी ISTV Manipuri Pangmiyang Tabri Punongpu Taram Noksari Maroi Papauda Handak Pangthokadoriba Sangai Festival Mamangda Sanjen Thong Saba Loisinba Ngamgadoribra Chapchaba Khangdri Pau Sandonong Pizadi English Singani Tara Marigi Megi Contrada Saba Hokiba Sanjen Thong Ag Bridge Tangkak Kayada Chief Minister Yauna Marilena Singna Saba Lusingani Haina Matampi Krabasu Mamangda Pangthokiba English Singani Tara Marigi Sangai Festival Mamangda Saba Lusinbangam Kidre Sahi Asigi Oina November Thada Pangthokadoriba Manipur Sangai Festival Mamangda Thong Asi Saba Lusingani Haina Chief Minister Na Nahonana Amuk Phongdok Krabasu Hauzik Lairiba Thongi Phiba Masina Sangai Festival Mamangda Saba Lusinbangam Gadoribra Ngamloi Doribra Haibasigi Matangda ISTV ge Akhanaba report Lisingani Tarahumdogi Marigi May Kuntradagi Simplex Projects Private Limited na Saba Hokiba Sanjen Thong Asi Works Minister Dr. K.S. Ratan Kumar Nadi Jun Taretagi Saba Hokibani Haina House ki floor da Thamkibani Sanjen Thong ki wafam Masi House ki floor da Puthokna Raktuna Karama Matamda Thong Asi Saba Loisin Gadagi Haina Handak July Thada Pangthokiba Tarasuba Manipur Legislative Assembly Mifamda House ki member Aman Hanglakpa Wangi Paukumda Works Minister Dr. K.S. Ratan Kumar na Thenglabada Chatkiba September Thada Loisingani Haina House da Phongdokibani So I start question number 404 from the Honorable Minister in charge of Works. Sir, answer to start question number 404. A. The date of completion has been extended from 6 June 2015 up to 6 September 2015. Stipulated date of completion Z June 2015 itang taruk tapija banisa sahi amagi matamni. Ado hariba June gi tang taruk si masigi je koi lanthok khrabani na masigi another 3 months ama koi provisional extension haja batare sir 9 koi September tang taruk 2015 sibo pi bani Works Minister na Thamkiba wafam aduga Hauzik Lairiba Thong Asigi Fibanga Yengnarubada Chauna Khenaba ama leire Thabak adubu yengsilamba PWD official amadagi fangba pau amagi matungina Thong Asigi slab haibagi thabakti October anida haukibada ngairi slab asi yamdrabada numit kunga nipanidi ising chaiduna thamdaba yakhiroidabana October kunthra fawbudi thamgani hairi Maka tarakpada black topping gi thabak nomada loisinba ngamlagasu yamdrabada numit ninidi chathok chajin tawandana thamdaba yakiroi Thong asigi nageta leigadaba khong lambi semnabgi damak haiba amadi yot chawbada matam khara adumak changlaba yana leiri Drass wall sing loisinbagi thabak nomada loisinba ngamgani haijarabasu yamdrabada numit ninidi changkhigani Sanjen Thong machu sangnabagi thabaksu court mangarak spray na kapkadabani adubo nomada loiba ngamgadoribra haiba wang asini henna fajanaba mai thanwagi thabakta numit kayani changkhigadagi haiba ngamdri adubu Simplex Projects Private Limited ki maikaidagi numit nini da loiba ngamgani haibagi thajaba thamli Thong asigi mamang amadi maning thangba saruk haibadi Thong machinga hana leiramliba lambi sing asiga taisinaduna lambi semlaktaba yakiroi masigi matakta Kwaidagi luba wafam amana karigumba nong taraglabadi slab hairiba asigi damaktadi yamna kanaba ama oigani adubu yot chawbagi thabaktadi ising chotpa yadabagi wafam ama leiri Panbayai Thong asigi matangda chaliba chahi asigi January 3 Hana Manipur ki Chief Secretary Oiramba PC Longkungana Sayi asigi April natraga May thada loisingani haina thajaba piba laikhrabani Sayi asigi March taraga mapanda Chief Minister O Ibobi Masana Thong asi yengsin matamda PWD ki official singna June tarukta Thong asi loisilagani haina thajabachu pikhiba laikhre adubu Simplex Projects Private Limited na amok sayi asigi March thada hokiba June thada loisimba ngaloro haina phongdokiba chu laikhre Adubu hantak pangthokiba Mahatma Gandhi ki mapok kumon numit thoramda Chief Minister Okram Ibobina Manipur Sangai Festival mamangda soidana loisengani haina media da phongdokibani
Sanjentong Arcs Bridge asibu athumubama matamda loisinabagi pandamda haiba thong asibu sanabagi client ama oiriba Simplex Projects Private Limited ki maikidagi akan momongda thabak kanna changsinba hojik chu chathari nakal amromda Simplex Projects Private Limited ki masak maming taktong ningdaba official amana ISTV news ta phongdor khibada hariba thong asi lagliba tarik kuntra haibadi October tha asi phawgi manungdadi suksoi soidena loisilagani haiba wapam thamlagli अदुब लूरीबो वाफम अमदी हाइरिबा थोंग असि लाकद्रिबा मणिपुर संगाई फेस्टिवल असि करिगुम नंगहौदब तारगदी मणिपुर गवर्नमेंट की माइकेदगी थोंग असि चपचाना लानबे यारबा थोंग मपुंग फारबा थोंग अमा ओइरे हाइदुना नहौना मतम अमामु लेप्तुना मियामदा थंबा nganggadra ngamoidra haibo wahang asini कैमरा पर्सन अजित शर्मा गलोइना ISTV न्यूज की दमक पाउदम जरिबा नोरे निंगोबम पैसा थौबा चलुबा मियोय अमा थांगना यालकपदगी हॉस्पिटल लाइकन नखरे थांगना यालकलिबा मियोय अदुगी योम मियामना मै थाखरे थौदोगा सिंगरांग नुमिदांग पुंग मापन रोम ताबा मतमदा लिलोंग अतौ खोंगदा थोखिबनी पैसा थौबा चलुबदा थांगना यालकपदगी सोकलबा मियोय अदुदी लिलोंग तुरेल अहनबिदगी मोहम्मद ताइदिन चाही 38 महाकपु थांगना यालखिबा मियोय अदुना लिलोंग अतौ खोंगदगी मोहम्मद हाजी खोमै चाही 63 रोम सुरबा मियोय मने हाइरी खोमैना ताइदिनगी मंगक यावना हक्चांगी मफम खरादा थांगना यालखिबनी हाइरी थौदोग अदुगी तुंगदा खोइसाउनरबा मियामना ngarang numidang pung 12 rom taba matamda khomaigi yum mai thakre hairi Lilong Singkham Chingi matangda lengakna court ki order na thaiduna thamle haina Lilong Singkham Maya Development Organization na thadorak pacherola mana khangalakli Manipura khunda laita minari ba furup singi manungda amaga nungsi sanabagi mari tatkigadra khanduna chahi kayagi mamangdagi Lilongi praja sing amadi Lilong Singkham Sing asigi akoibada leiba praja singna ngasi fawba khangduna lakli athuba matamda mari leinaba singna mityang changduna achumba fanghannaba organization asina dabi tauri Laimram waterfall taba lambi asi mari leinaba singna chatlibo October tha asigi manungda semba haudrabadi November tha dagi lambi asida khunjan na tabasing changhalaroi amadi makhal makha kayagi khongjang changsilakadauri ngasi Manipur Press Club ta pangthokwa pawmisinga unabada Laimram Hainau Bok Waroi Jing Development Joint Action Committee ge President N Ibomcha Maitaina phongdokhibada lambi asi khul 13 gi khunja singda natana waterfall amadi Mughal Garden singwa mafam sing yengba lakpa miyoi kayana chatnariba maroiba lambi ni lambi asi phattabana accident thokpagi chang hengalakli lambi sembi naba chief minister works minister amadi local MLA da chahi asigi August tang marida memorandum pisan khrabasu ngasi fawba thabak amata lokhalak tabadagi tangai fadana khongjang asi changsin naba phirep lawrakpani phongdokhi khungangda leiba chingkhong chingya da leibani habigi thoido hendukna leitabase mai chi aigi thamoina yamna penjadaba aduna hairiba lambi si karigumba ikhuna laiba October gi tang aruiba tang se masibogi manungda lambi se sarkar na miyeng changbirukna karigumma ayaba habi semguni habina singbagumbogi bibirakpa tagaragadi ekhoi harauna okchagani do karigumma masida ekhoi haijeri basida tabi da batargadi November gi tha ahobudagi ekhoi akanba khongjang changchanbagi ekhoi sem saba khoi loijare Manipur ki kendra kayada MLA singi kuthangda AAY amadi BPL gi cheng yeliba thawong ase peningai oide masida praja miyamna punna kholau lawminaba changi haina Bharatiya Janata Party Manipur Pradesh ki wangang loina thadorak pacherola mana khangalakli Kaisamthong kendra da cheng kg suna phangdre APL card holder singda phangadaba cheng phanglaktaba koire hairi Spinning mill dagi lamsang uripok chen ba diesel auto service assistant ba lep kadabani haina mayang langjing maira baibina athing ba thamlakliba asi maram cha daba thabakni matungda amuk hanna thabak asi chatharak labadi ain gi mateng loragani haina senjam chirang youth club na khangalakli Singjamai Waikhom lekai dagi sanathoi laisramna Dr. B.R. Ambedkar National Award fanglakpada S. Kumar Institute of Hills Industry amadi Waikhom lekai Volunteer Society for Development na thagat pa phongdorakli Apunba Iraibaki Mahiroi Sinpang Lupki Unit Council Thambal Mari College da hangdokre Thokjom Suras Maitaibu President P.H. Kerodabu General Secretary amadi Miyoi Mapan Bu Thopuna bakhankre Lamlai Municipal Council ki councillor ahum amadi ward member ama yauna Lamlai Kendra da active member oina leiba miyoi mari yauna ngasi punna miyoi nipan BJP Manipur Pradesh da yaukre makhoi bu harau ta yamna okpagi thauram mama party office da pangthokpa aduda party ki president TH Sauba RTI cell ki convener M Porei hanbana singba miyoi kana saruk yaki Lamlai Municipal Council ki hanagi chairperson Robin Haikibada
Praja Singhi Chauka Thaurangi Damak Thadarakpa Yamlaba Senpham Singh, Ward number Mapangi, Councillor Singh Khanghalamdana, Chairperson Memina, Executive Officer Manaraga, Muda Amadi, Mahutki Makada Thadarakpa, Lupa Lak Mapan Hena, Season Nakibagi Thawongbu, Yaning the Fongdoktuna, BJP the Yaurapani Haiki, Party President T.S. Sawana, Party Asida, Municipal Kayadagi, Mioi Kaya, Yaurakani Haibagi, Thazaba Lade, Party Asigi Housing, Mioi Lak, Mangaro member Oire, active member, Sahumgi Matakta Laiduna, no Monomagima Pangal, Kankalagli Haiki. Bharatiya Janata Party, no Monomagi Asigumba, elected, wherever Mioi Kaya, I think Sakna, leader, Kaya Maruna, no Monomagi Yoksal Persona, Bharatiya Janata Party, Yamna, Akanda, Dor Moina, Away, Manipur, Praja Seva, corruption later, good governance, of the Sri Narendra Modi, me and Makara, Manipur, Adumba, good governance, and the Makta, Bharatiya Janata Party, RTICL की कन्वेनर पोइरै हनबना लमलाई म्युनिसिपल काउंसिल दा अरानबा तौबा काउंसिलर सिंगी मथक्ता PIL अमा थादुना चैराक पिहन्नब होनरगन हाइकी काउंसिलर अहुम सिदगी फंगिबा डॉक्यूमेंट सिना अखोई हाइबा लेमहोरिबा काउंसिलर सिंगसिदा अखोई PIL थादुना अखोई मोगी मथक्ता यम कन्ना अखोई मियें चंगसलगनी अमदी मसिगुंबा अरानबा मयामसि मसि तौबगी दमक्ता मोगी मथक्ता फमहुम थोकपा कोई चैराक फंगनबगी दमक्ता कोई अंगम थाकता कोई भारतीय जनता पार्टी BJP मणिपुर प्रदेश की साइड तक कोई होनरनी ओ नबकिशोर मणिपुर की चीफ सेक्रेटरी ओइना खलकपगी दमक सीनियर सिटीजन फॉर सोसाइटी बिष्णुपुरना लेंगाक असिबु थागतपा फोंदोरकली महाक IAS ऑफिसर ओइना मतम सांगना मणिपुर सरकार की थौदांग कया लौदुना लाकलबा मिसकनि हाइरी इम्फाल यारीपोक लंबी की वाइथौ अमदी चनम संद्रोक की लंबी सिंह असि गोपेल थोंग्राम कौवा चनम संद्रोक तगी मियोय अमना मेसिन अमदी असंग सेनफम पुथोक्तुना क्लब की नहारोल सिंह अमदी मैरा पाइबी सिंह पुन्ना लंबी सेंजिन क्रिहाइरी नरेंद्र मोदी ना हाइकी वाफम गा तौथोरकलिबा थबक का चाउना खेनरे हाइना पॉपुलर फ्रंट ऑफ इंडिया मणिपुर स्टेट ना थादोरक पचेरोलमना खंगलकली चाबा थकपदा निंखा तमनबा अमदी लेबाक असिगी डेमोक्रेसी की खोंफम चेचिन हन्नबा मरैबाक नुंगसिजबा फुरुप पुनमक पुनसिनबा मतम ओइरे पादम मसी फंगनबगी दमक पॉपुलर फ्रंट ऑफ इंडिया ना लेबाक सिनबा थुंगना राइट टू ईट अमदी राइट टू स्पीक हाइबा खोलावगी दमक अक्टोबर की तांग 9 दगी 19 फाउबा कैंपेन संगसिनगनी हाइरी कमल फिल्म की मणिपुरी डिजिटल फिल्म माइनौ की याइफथौनी थौरम ngasi संकट टोकिस्ता पांगथोखरे थौरम अदुदा फिल्म फोरम की चेयरमैन सूर्यकांत वाइस प्रेसिडेंट 1 कुमारजीत अमदी वाइस प्रेसिडेंट 2 ओकेन अमाक्सम याउना फिल्म की लमदा थबक तौरिबा मियोय क्याना सरुयाकी फिल्म असिगी स्टोरी अमदी स्क्रीन प्ले ना बी रोजी अमदी प्रोड्यूसर ना कमल ने ओकेन अमाक्सम ना मणिपुरी फिल्म कया पुथोकलबसु इंटरनेशनल फिल्म फेस्टिवल अमदी नेशनल अवार्ड ता मफम कनबा ngamdaba सिलाइबक थीबनी हाइकी थुम्बुथोंग अरिबदगी वांखै थांगा पताबा लंबी की फिबम सेमदबा बुयानिंगदबा फोंदोक्तुना ngarangdagi hauna changsilakpa lambी थिंगबगी खोंजंग हेना कंसिनख्रे एनजी मनी कॉलेज दा लेक्चरर ओइरंबा इम्फाल ईस्ट डिस्ट्रिक्ट के मनुंग चनबा कंगला संगोम संगमया लेकाइदा लेबा ngangbam लेनिन मैतैना चही 13 हेना मरोइना कुपी फार्म तौदुना लाकपदगी ngasiदी चाउना माइपाकपा ओइरे वर्ल्ड इकोनॉमिक हिस्ट्री ने पीरिबा वाखलोन अदुदा युमफम ओइरगा करी करंबा थबक पाइखतपा यागदगे हाइबा वाखलोन असना मांग थारगा महाकी फार्मेसी हौरखिबनी हाइना लेनिनना ISTV न्यूज दा फोंदोरकली हाइब थबकसी अतई करिसुगी नते मणिपुर की मियाम सिंह थबक सुभम नोमफम लेतबा गवर्नमेंट थबक पीबसु थोक्तबा सुभम मयाम सिंहसिदा आइना तमजरुबा लाइरिक समसमना MA इकोनॉमिक हिस्ट्री मसी तमबु मतमसिदा इकोनॉमिक हिस्ट्री के वर्ल्ड इकोनॉमिक हिस्ट्री न पीबा इपे अखोई अइंगोंद पीरिबा अदुगुंबा वाखलोन दुना मणिपुर दा अमदि अखोगी लमदम सिदा करी करी थोक पाखतपा यागदगे हाबगी इथिल दु पिरकपदगी असिगी थबकसी ग्रीन रिवोल्यूशन पोरकनबैदमक्ता आइन थबकसी पाखतपा होगी पुन्ना संगम तरादा मरोइना कुपी थादुना मियोय तरुक थबक पीदुना नोंगमदा मरोइ मापुन चामदगी चहुम फावबा पुथोकली महांगना थबक पीरिबा मियोय सिंगदा था थागी तोलोप लुपा 3,300 दगी 5,000 फावबा पीदुना हिंगननबगी लंबी अमा ओहेल्ली लमदम सिगी सेटमिलोन फगत हनबा अमसुंग इसागी पोथोक पुथोकपा हाइबसी अचेतपा वाखलोन अमगा लोइनना मणिपुरदा ग्रीन रिवोल्यूशन पुरकनबा मखादाना महांगना पाइखलिबा थबक असि चथगनि हाइकी मसिक क्रेडिट से हुजे अखोई मणिपुर यूनिवर्सिटी की रजिस्ट्रार और प्रोफेसर नौरेम लोकेंद्र सिंह पिनी महांगा एबो
economic history si yamna mamutana tambirakpudagi ngasigi wakalon si lakhi Yelhau inat sindam lupki mapan suba foundation de lup asigi soibam lekai wangkai kunau da leba office da pangthok re hairi thauramadu da lup asigi thaupu basing member sintak loising amasung mahairoi singna saruk yaki hairi maru oiba pau amukhana handak pangthok da riba sangai festival mamang da sanjen thong thaba loisinba ngamga dauri bra chap chaba khangdri median tabir punang pamuka hana khurumjari